Second World War की मतुंगदा Sir Albert Einstein हाइरम की Third World War ओइबा तारपा मदुदा करी खुलाई weapon use तौनरकनी हाइबसे आई खंगदे अदुबु Fourth World War ददी मीसिंग नुंगा थांगा लाठीगा याना थिनरकनी हाइदुना मसीदा माकना हाइनिंगलिबसे Third World War ओइरती almost लोइख्रगनी पृथ्वी असे लेमहौब खरदो लेमहौब सिंगना अमुक खानरको मतमदा मियोइबनी खानाबुदि सोइद्रे अदुना ngasi ge advanced technology si matamdati leiraroi aduna Einstein ki wafam sida point amadi pumli World War 3 di oibaki chance lay amasung wal use to dori se sathiba weapon singni ngasi di country mayam amada nuclear weapon leire ngasi di Iran na haikre makoi centrifugal ki chang hegat halagani haiduna centrifugal haise uranium sungbagi process ni masi hegat pana nuclear weapon sabada asum lairaga daba wafam ni ngasi gi Iran gi masi gi wafam asida worldwide yamna kana nainari Iran su nuclear power country di oirakani haibase soidre amasung already oiduna leirabra hai paudi chingdare sini so Third World War oigera oiroira madu tungi wani hojik yamna yangna change oirakle geopolitics ki phibam sida kok thathada basu yade experts kyan haikre nahan Russia na ICBM makhal amiki missiles Ukraine use to base masidi ki World War 3 ki thongda tok tok yai bahukre hai base hainare Ukraine ki Dnipro da attack tokre masi sathiba makhal ki weapon ni adubu Ukraine ki ability Ukraine de pura pura ka chawkhat pagi mong duri makoina dum haidokre Putin ki khutta masi ki khutlai ase kayam laigani sagani makoi ki force power the wasi lagle inflation the likely Russia kai ki puthorakani haiduna amrom da America Britain Ukraine the khutlai amadi paisa deptana piri hojik su piri war ase ingthan bagi wafam lom da nate kapselo kaidona Russia na hengani haiduna Biden administration amati makoi ki alliance country ma amase makoi ki side tagi leptana Ukraine di ithaw habli hojik oirakliba sin asina kaino haibata Putin na yamda clear haikre chathariba war asina Ukraine gi hendok latuna ataiga su touch oinarak lagani haikre masi hekta chumna haibana te prithvi da sakhang na pamde important or badu president amaki wani ma ki president ki dex tagi thorkwani Russia marung de Ukraine na thajin kiba long range missile singde storm sedok of Britain made missile ani ahum yauki maudagi ani amadi Russian intercept tauki thugai ki lambida hojik oirakli bawase Britain na red line cross tobni hai Russia na makoi ki kulai na ekoi ki territory da target dorok pa hit dorok pa masi Putin ki nuclear doctrine ki ano pa law change oikiba adugi manung chan bawani kulai piba kaban ba use dorok pa makoi loina chap mani haidu aduga masimaso hairi maudi Britain ki masing kuchukulai use to buki tamakta Ukraine ki expert leiti amasung makoi ki experts yauna Ukraine da sillaga makoi bu takhal laga aduga tawbani hairi masini Russia nem chakle base aduna hojik Britain da makoi air force pura ma se high alert laikre hairi Russia na makoi at any moment hit tor ko ya haiduna aduga Russia da ICBM lai Britain da direct ka yohan bagi psin bagi aduna experts sing na hai country kayama Europe ki country kayama Russia na sum na power oiduna leptuna leiba se pam da pa makoi yami Russia da hojik pawte attack to the saruk ya da country thong electre America Britain Germany Netherlands mayama mani makoi khuchu khulai use to hali se Russia da yam hit to han adubu makoi air defense system makoi ki fighter jets lingman na lingbagi phaban na phabagi Russia ke manung da sokhan ningbagi chang atu yona sokpang am da bagi wani hairi aduna tapna Russia khang bi araktra mong am da lakre hangi Russia ki attack odagi World War 3 ki bel king bahau kresini Iran Israel Lebanon som da tawri sidi kaisuna te amor of the Europe da Russia ga oina ka dori se maside angakpo makal ki lila mo ini sini ngasi su Russia ki side ki Ukraine yam sathi ba attack kar to ki am su Ukraine ki side ki su Russia da halli aduga hoji cook season sida mai thak taw war cha thari masidagi ekoi ki winter asi mayai chalakwa adwai ki manungda means January ki 25 ki manungda Ukraine ki mi sing cook ki complete sengdokhi bagi damakta hojik yam sathira ko dori tuna prithvi ki phibom ase mong charakta somta Israel amadi Iran ki marakta tension se high oisilakwa amramda Russia amadi Ukraine ki war asina World War ki site ta lakselakwa masini hujik oiraklese